खुनगाई बई पुंगुपा मयाम विलेज वॉलंटियर लमयान बयुम थादोगा अखोई इफुरबी जाति तमक्तने थोइबा अरामबा इचनाव मयाम न इमा लेबाक नुंसीबगे कथोइबा खुनगाई बई पुंगुपा सिंगना कलिबसे अखोई मयाम की सरुकनी अदुना मैखोई मयाम न इमा लेबाक नुंसीबदा कथोइबा थौनासे असुमाइना अखोई मयाम स्वाना असुगुंबगी नुंसीबसे आना पुरखिसी खुनगाई बई पुंगुपा सिंगी मतौ तमगिसी युम थादोगा थोखिबा इचनाव मयाम की मतौ तमगिसी अरामबा इचनाव सिंगना कथोइबा मयाम सिंगी मतौ तमगिसी ngasi aramba ichanaw singna phongdoiba wafam se tabada khochu thamoi se adugu matik nungaite lan torokpa matamda kuki na mitei da landarakpa matamda khwaidagi chawna thodang loriba aikhoi gi khunngaiba ibung yupa akhoi gi lamyan ba ibung yupa amasung aramba ichanaw singna yam achoba thodang launa akhoi mayam gi tamaktane thokibani adubu hoji hoji kaisuna taba bhot amagi tamakta hoji taunariba mayam se ubada yamna nungaite aduga akhoi gi अरामबाई इचिनाव सिंगना फोंदोइ वफम सिसु इचिनाव मयाम तामिनसी मयाम सु लोइना तारमनी अदु इसो मुका तामिनसी अदु लोरका मथंग मथंग हाइजरके इचिनाव मयाम बा बीजेपी ला वोट हाइबा हाइबा अबु फुरान बखाना प्रेज मुस्लिम जिक भएरा फुरान बा मकान लोले ला खुता मयुंगिं दा पान थोपन नंदरा थलाक थांतोबा लान चलिबा खोइबो kasi to man walang sang yangga nungai lagi nungsi da bai chinaw mayam Jessica na igi video sema do Jessica da pa kumpi sira piroi sira nungsi da bai chinaw mayam na comment to video ado di amuka makata na video yang minarasi macam peng ngomong anda sila sing mata aku ini tadi ngomong Adina, siman sinain ay sanin budi, alam ba itinggol ay base, emotion ni, lebang sirigil apa ni, tolong nate, ini lagi na nate ni, ako'y kange, ako'y nasihiro matanda, ay hinong napi hasa nate ni, postal sila ini, ay himong naman na winay kange, ayun ako'y lepra, karino, ilaibaki, mana? ilaibaki na makiratla, Tanja, kayo nung Tanja ka, kasi ka dara, osa, masel ang nalisi, lamin ang nalitre ba, masel, kasi ka dara, lagi ka sala ba, mang ini. Mau saya selama. Ini. Ini apa yang tahu ini? Pari mo channel sibu yang biri ba mayam pun nama pui kai kom nazari ngasi amuka mayang yang famda video ama purala ichinaw mayam ado ngasi ki video siga aramba ichinaw sing na thamba wafam su mayam da thamjare hujiga mukamuk aikhoi gi mingwena panjarabada oza akoi jambi moli wafam su khra taminagi si adu lorga igi wafam su amani khak thamjarake marakta unkhatnaduna amot kona thalaba hinsaya yamogi culture ama sawgatna bo oino thokani haina khanje iram oiragadi aikoi punamk masi ipa ikusina leipa asigi jatti damukta magi dignity damukta maswai kathokiba ina balidan pigaba ina leimai tahingiba maduri macha masu oiragadi aikoina haiba asuguma manipur imalepa ku minchatheliba musung micham yamgi magi right matchiba agumba mayam se aikoina punna thidominam changni are ba evidence mana leibam thokba koigi lawful institution police secretary da thadan biba natraga miyam na share to biba asima to ta ne ai khali aduga imalepa tamu ta thawai ka pa tibidraba leibiri beri ka puna mana sigi khongjom de numida sida wasatuna asima amot pa se amuk na koi mani pula leitana ba puna laiminasy haina ai thamoi sina print to jari Manipur da lan haurakpa matamdadi khwaidagi chawna thodang lorapase mayam su loi khangam ngani aduga vote yorakpa matamda vote ki tanjada thokleiba mayam sisu loine kai khumnajari adubu aikhoi gi lan matamda thokleiba athauba mayam do adudi kanagumba amana su ngasi thoklaga mokhoi dagi hena
thak wangna leiba yaroidra haina aina khanjai khungai baibung yupasingi lamandi mapoksimagi akhoina singba ngamaroi loina aramba ichinau singna kathoiba mayam sisu akhoina mapoksigi di akhoina singba ngamaroi Lok Sabha ki mikhal asida thuani ga batho apai hingsa ga thogo kya thoki si yamna level feeling ai masi na maram oidana micham sina ko lei bamiyan mana pamjaba magi akoi democratic right higher than the fashion fongo ko da man kam fongo hangi da ba ai asoi badu da natna malem pomba iram na masibu amungo kali descendana aikoi gi picture thienna yamna chakhtaba sangana khalaba lo leitaba chana patha pitaba hinchai aikamba jungle rajna aikoi gi ima manipur kangleipak ku male sinda tungna wohan bogumba adu batu amani masai khamoi singna numaite and I condemn it from the core of my heart hai batu ase masida karigumba look amana kenabi da bo egadi look sida yawa mina da sumba Malim the Imale Papu, my mummy, Magi, is it Mahali Bamagi, which is here, come with that. Must it go with now, whatever, Kari whatever, I'm a Matoka, that's I can't. I do the Nasai, he had Lami Amazon, Makoi do not over Hinsadu, the victim way to come to the unconstant victim, to the double victimizer without so I pray, Padini and the Kali. Tina Kilam come to a more not efficient ba, Taugane was a partning ba, Maram Shiva, Misam Padagi, the Mother Botova, me, Matogan, again high in the country, as an and the appeal of the university, 100 assume violence, democratic right, Matba. Natana Malem Pomba the Himalaya Pakasibu nature clearly was there. Masi Aikhoi punamk masi condemned to Tree, Mia Punamuna Masibu Tizanduna Kanana or even all I was a question Magi Lokum Topa, Tamoka from Matan Tree, Adu Madu the victim way, Kamudo, Madusu Aikhoi 100 Mokoida Muki and the Nat of Magi Mota Moko, Kakapiduna, Kanana Amido, Haina Tizalaga, La Amiba Mokoida Told Aikhoi civil society way. State Magi legal agency Mayam, Potnaminadana, Madu Tijan Mama Changani, Madu Canada, Tandu Leta, Nungaya, Egypt Lena Leba, Iramdam, Irepa, Amuk, in the country. Aranbadu ticket piraga cherak pibiu adubu Imalebang Manipurda lantaurak lan horibase kadai degino asiana thigalaga lan se na ngak na bo hona bana khwai degi ahamba thaudang oigani na khanjai aduga vote ki matamda vote thugai ba vote torpa mayam su yamna nuaite adu iraga su akhoi mayam na ngasi khwai degi arubasi kaino Imalebak kanbani phurubijati kanbani do akhoi masen vote ki tamakta amaga ningai sangdana na asigei siga toiba mayam do yamna pende aduna Imalebak iphurubijati kanbada khungai baibung pasing na kathoiba mayam arambai chenau sing na kathoiba mayam village volunteer mayam na kathoiba mayam se aduga jum thaduga thokiba ichinau mayam na ngasi Imalebak iphurubijati gi ne akhoi gi ne thoiba mayam se asi hana khandaminaraga karino khalaga iphurubijati gi hana khanminasi aina si wapam sima thamjage aduga ikai khumnabada matik charba leiba achawasang mayam punamk amukka sohana haijari amukka sohana request tawjari iphurubijati kanbada khwaidagi chauna thaudang loriba khungai baibung yupasing amasung arambai chenau sing village volunteer sing mayam punamk ikai khumnaba uchari aduga mayam siga asoyaran yaukiba kya lerega so asoibase kaino akhoi masen phaminaraga asoibado chumdokna bana hena phagani aina khanjai aduga asoibadubu miyoiba mana soigiba taraga su soiribado kaino amukka so hanna tungda amuk soiraktana bagi kai tawraga phani ai akhoi masen khaminasi aduga social media da amada hullaga akhoi masen hunabadudi pamjade yekna bana kuki na adugi nokna bagi video thangalakpoda akhoi di yengbada yam nuaijade aduna khungai baibing upasing arambai chenau village volunteer akhoi gi lamyan ba khun yum thadoga Imaleba iphrubi jati gi tamakta ne thoiba mayam sina ngasi Imaleba ki tamak wari base asumai ne akhoi punama wamina si asi opam sima thamjage ado ichinau mayam hojai degi pari mom channel la ngasi thamjarei ba video sida wahi wata soi khiba kya yauraga su ibung yupai ichinau mayam punama na ngakpi waina
Ozai Pari Mom channel na yang biri ba mayam punamk kai khumnajari ngasi gidi loisanjarage mathang video da mukamuk unasi ado ichinaw mayam Jessica na aigi video ama semai ado Jessica da pakhom pi sira piro sira si ichinaw mayam na comment da tobiro ado ichinaw mayam gi comment se lobjara kanda mathang da Jessica gi video semba semdaba ichinaw mayam gi comment gi mathak da depend tore ngasi gidi loisanjarage ima leibak na yai phare ifur bijati na yai phare ibudo pakhang mana yai phare